ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯐꯣꯡꯈꯤꯕꯁꯤ ꯐꯣꯡ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯟꯇꯦꯟ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯏꯗꯤꯇꯣꯔꯤꯌꯦꯜꯗꯒꯤ ꯍꯩꯔꯥꯡꯂꯤꯉꯩꯗ ꯌꯨꯔꯥꯡꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨꯗꯒꯤ ꯂꯅꯥꯏꯅ ꯃꯔꯨ ꯑꯣꯏꯔꯛꯄ BJPꯒꯤ 2.0ꯒꯤ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯊꯅꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯜꯂꯤꯕ ꯏꯚꯤꯛꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯏꯪ 2009ꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯥꯛꯊꯣꯛꯅꯕ ꯑꯀꯟꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄ ꯑꯁꯤꯗ ꯆꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ MLAꯁꯤꯡꯅ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯆꯤꯡꯊꯨꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔ ꯑꯁꯤꯗ ꯂꯅꯥꯏ ꯋꯥꯐꯝꯅ ꯃꯥꯡ ꯊꯥꯔꯒ MLA ꯈꯔꯅ ꯃꯗꯨꯗ ꯇꯣꯡꯁꯤꯟꯗꯨꯅ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯆꯤꯡꯊꯨꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨꯗꯒꯤ ꯃꯈꯣꯏꯒꯤ ꯂꯅꯥꯏ ꯏꯟꯇꯔꯦꯁꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯒꯤ ꯂꯤꯆꯠꯅꯤ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯐꯝ ꯊꯥꯗꯣꯛꯈꯤꯕꯅ ꯍꯦꯟꯅ ꯂꯦꯝꯒꯅꯤ ꯁꯔꯀꯥꯔ ꯄꯥꯏꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯑꯄꯦꯟ ꯄꯦꯟꯗ ꯂꯩꯅꯕ ꯀꯌꯥ ꯑꯗꯨꯗꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯁꯨ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ MLAꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯀꯠ ꯑꯗꯨ ꯇꯥꯕꯤꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯇꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯗ ꯋꯥꯀꯠꯄꯗꯨꯅ ꯑꯃ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯐꯝ ꯆꯤꯡꯊꯨꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯌꯦꯛꯅꯕ ꯑꯃꯅ ꯇꯧꯒꯗꯕ ꯂꯤꯆꯠꯅꯤ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯤ ꯀꯨꯀꯤ MLA ꯀꯌꯥꯅ ꯄꯦꯟꯗ꯭ꯔꯕꯁꯨ ꯃꯄꯥꯟ ꯊꯣꯛꯅ ꯊꯕꯛ ꯇꯧꯕꯗꯤ ꯎꯗꯦ ꯆꯤꯡꯒꯤ MLAꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯗꯗꯤ ꯀꯨꯀꯤ ꯅꯠꯇ꯭ꯔꯒꯅ ꯅꯥꯒꯥ ꯅꯠꯇ꯭ꯔꯒꯅ ꯔꯨꯂꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯑꯅꯤꯒꯤ MLAꯁꯤꯡ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯊꯕꯛꯁꯤꯡ ꯌꯥꯎꯔꯕꯗꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯗꯨꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯗ ꯂꯦꯞꯃꯤꯟꯅꯕ ꯉꯝꯂꯤ ꯑꯗꯨꯒ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩꯁꯤꯡꯅꯗꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯗ ꯅꯠꯇꯅ ꯔꯨꯂꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯣꯄꯣꯖꯤꯁꯟ ꯃꯔꯛꯇ ꯐꯥꯎꯕ ꯄꯨꯟꯁꯤꯟꯅꯕ ꯉꯝꯗꯦ ꯃꯩꯇꯩꯁꯤꯡ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯆꯌꯣꯜ 4ꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜꯁ ꯑꯦꯐꯤꯌꯔꯁꯇ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯗꯥꯏꯔꯦꯛꯇꯤꯕ ꯑꯗꯨ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯑꯊꯨꯕꯗ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯔꯨꯂꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯄꯤꯜ ꯆꯠꯅꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯇꯛꯁꯤꯟꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯤ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁꯇꯅꯤ ꯍꯥꯏꯅ ꯂꯩꯔꯕꯁꯨ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃ ꯊꯣꯛꯂꯒ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯂꯦꯞꯇꯨꯅ ꯊꯕꯛ ꯇꯧꯔꯤ ꯃꯁꯤꯅ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯕ ꯌꯥꯗꯕ ꯌꯨꯅꯤꯇꯤ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯃꯆꯦꯠ ꯃꯀꯥꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯈꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯕ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯅ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯕ ꯆꯨꯝꯃꯤ ꯍꯩꯔꯥꯡꯂꯤꯉꯩꯗ ꯌꯨꯔꯥꯡꯕꯒꯤ ꯊꯕꯛ ꯇꯧꯁꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯅꯣꯡꯃꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯛꯂꯕ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯂꯨꯞ ꯈꯔꯅ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯐꯝꯒꯤ ꯈꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯂꯅꯥꯏ ꯏꯟꯇꯔꯦꯁꯇ ꯁꯔꯀꯥꯔ ꯑꯁꯤꯕꯨ ꯆꯤꯡꯊꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯀꯩꯗꯧꯉꯩꯗꯁꯨ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯅ ꯁꯔꯀꯥꯔ ꯄꯥꯏꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯄꯦꯟ ꯄꯦꯟꯅ ꯀꯌꯥ ꯂꯩꯔꯕꯁꯨ ꯇꯦꯕꯜ ꯇꯣꯛ ꯇꯧꯗꯨꯅ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯟꯇꯦꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯅꯩꯈꯥꯏꯈ꯭ꯔꯦ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯅꯤꯗ ꯊꯪꯅ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯔꯝ ꯁꯤꯠꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗꯒꯤ ꯑꯀꯥꯏꯕ ꯅꯪꯍꯟꯈꯤꯕꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇꯅ ꯏꯍꯦꯟ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯩꯈꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯂꯣꯛꯇꯥꯛ ꯂꯦꯛ ꯐꯤꯁꯔꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤ ꯊꯥꯡꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯆꯌꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯆꯌꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯈꯤꯕ ꯑꯍꯤꯡꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯊꯥꯡꯒꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯠꯇꯨꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯎꯖꯥꯎ ꯀꯌꯥ ꯇꯦꯛꯇꯨꯅ ꯃꯔꯥ ꯐꯨꯛꯇꯨꯅ ꯌꯨꯝꯗ ꯇꯥꯁꯤꯟꯕꯗꯒꯤ ꯌꯨꯝ ꯀꯌꯥ ꯇꯦꯛꯄ ꯌꯥꯎꯅꯔꯤ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯁꯩꯗꯥꯡꯗꯨꯅ ꯍꯤꯡꯖꯔꯤꯕ ꯉꯥꯃꯤꯁꯤꯡꯗꯗꯤ ꯍꯦꯟꯅ ꯑꯀꯥꯏꯕ ꯄꯤꯔꯤ ꯅꯣꯡꯃꯒꯤ ꯁꯨꯖꯔꯒ ꯆꯥꯖꯕ ꯉꯥꯃꯤꯁꯤꯡꯒꯤ ꯉꯥ ꯐꯥꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯉꯝꯅꯃꯛ ꯁꯦꯒꯥꯏꯕ ꯂꯣꯏꯅꯅ ꯑꯇꯥꯎꯕ ꯐꯨꯝꯅ ꯆꯦꯟꯊꯗꯨꯅ ꯊꯤꯕ ꯈꯪꯗꯕ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯃꯔꯩ ꯇꯥꯁꯤꯟꯗꯨꯅ ꯃꯥꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯏꯟꯖꯥꯎꯗꯤ ꯑꯌꯥꯝꯕꯅ ꯁꯦꯒꯥꯏꯔꯦ ꯊꯤꯕꯁꯨ ꯈꯪꯗ꯭ꯔꯦ
ꯑꯐꯪꯕ ꯈꯔꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯂꯨꯗꯤ ꯑꯌꯥꯝꯕ ꯃꯥꯡꯂꯦ ꯈꯣꯏꯁꯨ ꯉꯝꯅꯃꯛ ꯃꯥꯡꯂꯦ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯣꯛꯇꯥꯛ ꯂꯦꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 2006ꯅ ꯐꯨꯝ ꯊꯥꯕ ꯌꯥꯍꯟꯗꯕ ꯐꯨꯝ ꯐꯥꯔꯒ ꯂꯨ ꯊꯨꯝꯕ ꯌꯥꯍꯟꯗꯕ ꯃꯁꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗꯗꯤ ꯐꯨꯝ ꯊꯥꯕ ꯐꯨꯝ ꯐꯥꯔꯒ ꯂꯨ ꯊꯨꯝꯕꯁꯤ ꯅꯠꯇꯅ ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯉꯥ ꯐꯥꯕ ꯉꯝꯗꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯐ ꯁꯤꯖꯟ ꯅꯪꯂꯨꯕꯗ ꯉꯥꯏꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯈꯔ ꯁꯥꯒꯠꯄ ꯍꯧꯔꯦ ꯉꯥꯁꯨ ꯈꯔ ꯐꯥꯅꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯌꯥꯝꯕ ꯂꯣꯛꯇꯥꯛꯇ ꯊꯥꯗꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯨꯕꯗ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯦꯄ꯭ꯔꯤꯜ 18 20ꯒꯤ ꯑꯍꯤꯡꯒꯤ ꯇꯝꯊꯤꯔꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯉꯥꯃꯤꯁꯤꯡꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯦ ꯀꯣꯛꯇ ꯈꯨꯠ ꯍꯥꯝꯅꯔꯦ ꯑꯃꯁꯨꯡ ꯈꯣꯡ ꯈꯨꯠ ꯁꯠ ꯇꯤꯡꯊꯣꯛꯇꯨꯅ ꯇꯦꯡꯊꯥꯕ ꯌꯥꯎꯅꯔꯦ ꯑꯉꯛꯄ ꯐꯪꯅ ꯋꯥꯅꯔꯦ ꯍꯥꯏꯗꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯉꯥꯃꯤꯁꯤꯡꯗꯨꯗꯤ ꯊꯥꯡꯒ ꯏꯊꯤꯡ ꯂꯩꯀꯥꯏ ꯊꯥꯡꯒ ꯁꯦꯟꯗ꯭ꯔꯥ ꯂꯩꯀꯥꯏ ꯊꯥꯡꯒ ꯈꯣꯂꯥ ꯂꯩꯀꯥꯏ ꯊꯥꯡꯒ ꯉꯥꯔꯝ ꯂꯩꯀꯥꯏ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏ ꯊꯥꯡꯒ ꯈꯣꯏꯔꯣꯝ ꯂꯩꯀꯥꯏ ꯊꯥꯡꯒ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏ ꯊꯥꯡꯒ ꯈꯨꯟꯖꯦꯝ ꯂꯩꯀꯥꯏ ꯊꯥꯡꯒ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯊꯥꯡꯒ ꯁꯂꯥꯝ ꯂꯩꯀꯥꯏ ꯊꯥꯡꯒ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏ ꯊꯥꯡꯒ ꯁꯤꯡꯈꯥ ꯂꯩꯀꯥꯏ ꯊꯥꯡꯒ ꯁꯃꯨꯀꯣ ꯂꯩꯀꯥꯏ ꯊꯥꯡꯒ ꯀꯔꯥꯡ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯣꯛꯇꯥꯛꯇ ꯂꯩꯕ ꯆꯝꯄꯣ ꯀꯥꯡꯄꯣꯛꯄꯤ ꯉꯥꯃꯤꯁꯤꯡ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯉꯥꯃꯤꯁꯤꯡꯅꯤ ꯆꯥꯎꯔꯥꯛꯅ ꯃꯥꯡꯈ꯭ꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯈꯔ ꯌꯣꯏꯒꯅꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯊꯜꯂꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯉꯥꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯣꯛꯇꯥꯛ ꯂꯦꯛ ꯐꯤꯁꯔꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤꯅ ꯑꯄꯤꯜ ꯇꯧꯔꯤ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯂꯣꯛꯇꯥꯛꯀꯤ ꯉꯥꯃꯤꯁꯤꯡꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯒꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯅ ꯇꯦꯡꯕꯥꯡ ꯄꯤꯌꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯗ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯤꯜꯂꯛꯄ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯕ ꯌꯨꯝ ꯀꯌꯥ ꯍꯣꯡꯗꯣꯛꯈꯤꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯈꯥꯗ ꯑꯊꯨꯕꯗ ꯑꯋꯥ ꯇꯦꯡꯕꯥꯡ ꯄꯤꯕꯤꯅꯕ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯅ ꯁꯤꯔꯣꯜ ꯑꯃꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗꯁꯨ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯀꯥ ꯍꯦꯟꯅ ꯂꯦꯟ ꯇꯥꯕꯗꯒꯤ ꯂꯣꯛꯄ ꯌꯥꯔꯕ ꯃꯍꯩ ꯃꯔꯣꯡ ꯃꯈꯜ ꯀꯌꯥ ꯃꯥꯡꯍꯟꯈ꯭ꯔꯕꯁꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯌꯥꯎꯅ ꯂꯣꯀꯦꯜ MLAꯁꯤꯡꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯤꯗ꯭ꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤ ꯂꯧꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯈꯪꯕꯗꯒꯤ ꯔꯥꯖꯁꯊꯥꯟ ꯆꯠꯇꯤꯁꯒꯔ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯃꯗꯤ ꯕꯤꯍꯥꯔꯒꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯁꯤꯡꯅ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗ ꯃꯇꯝ ꯆꯥꯗꯅ ꯁꯥꯐꯨ ꯀꯟꯕ ꯂꯦꯟ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯁꯣꯛꯍꯟꯈ꯭ꯔꯕ ꯂꯣꯛꯄ ꯌꯥꯔꯕ ꯒꯦꯍꯨ ꯂꯁꯤꯡ ꯆꯅꯥ ꯍꯋꯥꯏ ꯑꯃꯗꯤ ꯇꯤꯜꯍꯧꯅꯆꯤꯡꯕ ꯀꯌꯥ ꯃꯥꯡꯍꯟꯈꯤꯕꯗꯨꯒꯤ ꯑꯆꯥꯕ ꯃꯃꯜ ꯌꯦꯡꯂꯒ ꯂꯧꯃꯤꯁꯤꯡꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯗꯨꯅ ꯈꯔꯤꯞ ꯂꯧꯔꯣꯛ ꯃꯍꯩ ꯌꯥꯜꯍꯟꯅꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤꯕꯗꯨ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯈꯪꯂꯝꯒꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯀꯨꯝꯖꯥ ꯏꯪ 2022 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯧꯃꯤꯒꯤ ꯁꯦꯟꯊꯣꯛ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯒꯠꯍꯟꯅꯅꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯑꯆꯦꯠꯄ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯡ ꯈꯪꯁꯤꯟꯅꯗꯅ ꯕꯖꯦꯠ ꯈꯨꯗꯤꯡꯒꯤ ꯂꯧꯎ ꯁꯤꯡꯎꯒ ꯃꯔꯤ ꯂꯩꯅꯕ ꯇꯉꯥꯏꯐꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯀꯌꯥꯗ ꯄꯤꯔꯝꯕ ꯁꯕꯁꯤꯗꯤꯒꯤ ꯁꯦꯟꯐꯝ ꯂꯦꯞꯇꯅ ꯀꯛꯈꯤꯕꯗꯒꯤ ꯂꯧꯎ ꯃꯇꯝꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯂꯧꯃꯤ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯍꯦꯜꯂꯛꯂꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯃꯛꯇꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯦꯡꯅꯗ꯭ꯔꯕꯁꯨ ꯂꯧ ꯄꯟꯊꯥꯗ ꯇꯉꯥꯏꯐꯗꯅ ꯁꯤꯖꯤꯟꯅꯅꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯃꯇꯝ ꯆꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯗꯕꯒꯤ ꯃꯊꯛꯇ ꯂꯪꯆꯠ ꯁꯥꯔꯛꯂꯕ ꯂꯧꯐꯝ kaya matam sadan akan menong surakpadigi isingna thumjinkhibagi haifam khangdraba awawa mayoknaraba tanphamda phaubora khrada oirabasu phangnaba wana shennaringi sairakti ikangi manaba phibam mayoknabadigi lopusingi loksal suna tamangam khidabadu sahi mari romsida toina thokrabani haibasi lawu singuga mari lainaba loisang singna khangnaraba wafamni maram sidagi satliba sahi sigi kharip lawrok mapung phananaba madi chathok hena puthunaba lawu singu loisangna sengna khanglaba ithei lakhung marang kaidaba lopam singda ising marang kaina phangananaba madi urea matam sana araiba mongna phongananaba mari lainaba authority no hona bikadabani hainasu manipur lawmi lupna makhatana apil tawri mausagum local MLA amadi sangalaiba miyoi singi kuthangna urea yenthokpagi thausul makhatana satna haloidabani loinana mathau tawdraba RLI project sing athubada semjinana bhonagadabani madaki wapum kharasi athubada thabu oina pangthokna bhonadrabadi chathok laiba lokpom kya yonaraku yabagi thajabu wangi masina lawmi amadi lisang lawmi kya thabuk phangdabi awaba ipakti irakna hanabagi mathakta mipal tangna hingbagi satnabi ma hawdoraklagani haibasini hansu pawsida makhatana su phongdorakli
Maka Satharakpoina Atopa Pau Kranamo Drone Singna Kiev attack tokre Russian fighter jet soibedagi masagi city da bomb thadakre Tha amarungi damak ngasi ahanba attack ta nganang numidang wairam Russia na Ukraine konung Kiev ta drone sing attack torakre haina city officials na ngasi phangdokre adubu attack sing adu sibigi paulai kidre Nimit kunga mangani tumin lairaba matungna Ukraine konung asida yeknabadagi atop year itik ama satharaki haina Kiev ki military administration na telegram messenger da phangdoraki Ukraine ga thangnaba Bryanska region dagi Russian Iranians Shahed attack drone taragan tu kablaki ama sumadugi manung dagi nipan thugai krensu Ukraine Air Force naiki ngarang numidang wairam konung adu da ngaihaktang air raid siren sing khongki drone attack sing adu region ani da satharaki bane central western Venetia drone sing na maruebe infrastructure installation amada panbada maisaki adubu mi sikide hainasu telegram da governor Sergei Borzov na haike central Ottawa region da sungasi iragi anganbra drone attack amana civilians infrastructure da pan ke masuma duna infrastructure do maisaki adubu madura su sibi ki paulai ki den region adugi military administration ki mako aduna su haike hadi Nakalamaram da BBC na phonglaki ba pawam gi matungina Russia gi fighter jet amana Ukraine ngamkhai adugi manak Makoi masagi city singi manungdagi amada soibadagi bom thadakre pokhaiba aduna city aduna meter kungi kom ama tawki amasung dukan amagi yumthakta car ama paikhatki mi ahum sokhi amasung pokhaibagi sapu aduna building kaya marum ati akai thonki ammunition aduna laimai de pan khiba miko badu social media ra thagalakhiba video singotki bom aduna tarakhiba matamaduda lambi adugi paringda traffic myam sakhi Samlakpa statement amada Russian Defense Ministry na makoigi Su-34 fighter bombers singi manungdagi ama soibedagi sagol singi pung kungani thoiga taraga manga tabra aircraft ordnance ama thadaki haiba yazaki hanisu BBC gi paw manaki laikanabagi damak nupi ani hospital pukatke dubu laibak phawdagi kanaguma mi amata sikide hanisu regional governors Vyacheslav Glekovna social media raiki Pokhaibadugi matungda governor dun state of emergency amasu lauthoki hanasu metro gi pawdaiki city adugi mayai da asobu kom ama tawki amasum pokhaibaduna car mari amasum apartment building mari ati akai thokre haina mangna phongdoki pokhaibadu Soviet designs 500 kilogram gi generals purpose airdrop bomb ama oiriba modernized FAB 500 M62 amana thon khibani hanasu metro naiki Madu high precision oinaba design tawkhibane amasum Ukraine target sing attack tawnabada sijina khrain spouse na makatana phongdorakli amaromdana UK Prime Minister Rishi Sunaki deputy resign tawkhre makha thaba singmuki hanba amasum otnabigi wokat singi matang satakhiba independence investigation magi matungda UK deputy prime minister amasum justice minister Dominic Bar Irainimita resign tawkhre Twitter da magi resignation lapthokla duna UK politician aduna iki karigum investigation aduna kihanba masum otnabigi thawong sing phangba tarabdi ehak resign tawragani ngangthokiba aiki wa ngak paibesi maru oi haba ehakna thajai integrity level government ama thamnabigi wasaktuna October da British prime minister adu oina Rishi Sunakna thabak paiba hokiba matungdagi makoi masagi oiba lisat ki matangdagi cabinet adudagi tokibada Mr Barn ahum subani Prime Minister Rishi Sunakna November ki hanba masum tuhotpagi matangda Mr Rab ki mayukta thangalakhibu wakat adugi matangda yengsinana senior employments lawyer Adam Toli bu hapki madugi matungdagi minister adu thabak tawminaba civil servant singdagi ehan wakat sing tholaki amasum madu yamna sathibani hairaduna investigation adu yawba miwe amagi borul adu Financial Times pausi naiki Senior lawyer duna ngarang ayuk Prime Minister da magi report haki Rishi Sunakna permission da mahakna Mr Raft mapung fana thajaba thamyaki adubu report adugi findings sing adu section na khalli hainasu makhataki report adu karamba matamda phongani haibadu mahakna hayu yakite Mr Sunakna hauju phawda ma professional oiba mong da loinarki hainasu February da Sky News da piwa interview ma da manaki Akiba piba masum tuhotpegi moral piba makarigumba summi haiba phanglabadi ehak resign tawgune hena mahakna makhata akibane henasu pawsida supalakli
लोशिलकपु ओइना तो पपांग तंग म्याम दा हप्सरमगे सुदान गे ललकते लैरिबा इंडियन सिंगी मतांगना प्राइम मिनिस्टर अवांग मथाकि मिफम अमा पांगथोक्रे हाइदि आर्मी गा शक्ति लेरवा पैरामिलिटरी फोर्सिंगा शक्ति मुनदुना कापनारखिबदगी मियोय सहुम हेन सिख्रबा सुदान गे लैरक्ते लैरिबा इंडियन सिंगी दमक ngasi वीडियो कॉन्फ्रेंसिंग खुतांग लेबा अदुदा ओइरिबा असिंग फिबम अदु रिव्यू तौनबा प्राइम मिनिस्टर नरेंद्र मोदी अवांग मथाकि मिफम अमा पांगथोक्रे मसु मफम अदुदगी इंडियन सिंग अदु लाउथोकनबगी अथुबा थौरांग सिंग तौनबा ऑफिशियल सिंग खनख्रेदि External Affairs Minister S. Joyशंकर, National Security Advisor Ajit Doval Sudanda, India की Ambassador Ravindra Prasad Jaiswal अमसुम अतै senior official kaya मिफम अदु याखि Prime Minister ना सुदान दा ख्वाइदगी तौन ओइरखिबा फिबम सिंग अदु येंगसिनखि अमसुम मफम अदुमक्तद ओइरिबा फिबम सिंग अदुगी first hand report अमा फंखि report अदुदा लेबा अदुगी मफम क्यादा हाउसिक लैरिबा इंडियन सिटीजन लिसिंग अहुम हेनविगी सेफ्टी की मतंग अखनब रिपोर्ट यावरि हेनसु गवर्नमेंट स्टेटमेंट अमन हाइदि हाउकिबा सेओलदा हाइदोरकप नुमै मरु अमना पानमदि इंडियन नेशनल अमा सिखिबा अदुदा प्राइम मिनिस्टर ना माके अवाबा फोंदोकि माना सेक्शन ना मिसिंग नसिंग ना लाइनब ओइरक्लिबा फिबम सिंग कुपना मॉनिटर तौनबा अमसुम सुदान दा लैरिबा इंडियन नेशनल सिंगी सेफ्टी की फिबम लेप लेतना खंगनबा अमसुम पांगबियाबा मतेंग पुनमक मखोइदा पांगनबा ऑफिशियल सिंग पाउताक पिखि रीजन अदुना लैरिबा युमथंगनबा लेबाक सिंग लोइनना सुदान दा लैरिबा सिटीजन सिंग गसु पाउ फाउनदुना लैबिगी मरुएबदु सुमांगना जेना पनखि हेनसु पाउसदसु फोंदोरक्लि मसिगी मवांगदा ngasi एक्सटर्नल अफेयर्स मिनिस्टर एस जयशंकरना सुदान हेना फसिलक्त्रिबा फिबम अदु यूएन सेक्रेटरी जनरल एंटोनियो गुटेरेस का खनखि हेनसु पाउसदा फोंदोरक्लि रामजान की अरोइबा 6 फेयर दुगिदम मालेम की असोब लेबाक सिंग अपील सिंग थौसादना लेबा दुगी आर्मी का पैरामिलिटरी फोर्स सिंग ओनसिनदुना कामनाकिबा दुदा मियोय सहूम हेन सिख्राइदि अदो हौजिकोइनदि म्याम पाउस मतांग से लुसिनजरगे मसु म्याम पुना नोबा अपडेट ngamiनसे